ꯅ ꯏꯀꯣꯟ ꯀꯣꯜꯂꯦ ꯍꯥꯏꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯤꯅ ꯏꯀꯣꯟ ꯀꯣꯟꯅ ꯁꯦꯝꯂꯦꯕꯀꯣ꯫ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯅ ꯖꯤꯕꯁꯤꯡꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯐꯪꯂꯤꯕ ꯄꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯑꯣꯡ ꯁꯛꯇ ꯑꯣꯜꯂꯤ, ꯍꯣꯡꯏ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯁꯑꯣꯡ ꯁꯛꯇ ꯃꯑꯣꯡ ꯃꯇꯧ ꯑꯣꯜꯂꯦ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ꯫ ꯃꯐꯝ ꯃꯇꯝꯅ ꯊꯣꯛꯍꯟꯕ, ꯍꯣꯡꯍꯟꯕ, ꯑꯣꯜꯍꯟꯕ ꯉꯥꯛꯇꯅꯤ ꯖꯒꯠꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯗꯤ ꯃꯐꯝ ꯃꯇꯝꯅ ꯍꯥꯏꯗꯤ ꯋꯤꯟꯇꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯤ ꯑꯊꯥꯕ ꯂꯤꯠꯂꯤ, ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗ ꯐꯤ ꯑꯄꯥꯕ ꯂꯤꯠꯂꯤ ꯑꯗꯨꯝꯕꯗꯣ ꯑꯗꯨꯅꯤꯀꯣ ꯃꯐꯝ ꯃꯇꯝ ꯍꯣꯡꯕ ꯍꯥꯏꯔꯒꯗꯤꯀꯣ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯒꯗꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯁꯤꯒꯤ ꯐꯤꯕꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯠꯇꯦꯕꯀꯣ꯫ ꯑꯇꯣꯟꯕ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯎꯃꯪꯗ ꯂꯩꯈꯨꯟ ꯏꯀꯣꯟꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯔꯒ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯗꯦꯕ, ꯎꯃꯪꯗ ꯆꯤꯡꯗ ꯂꯩꯔꯝꯃꯦꯕꯀꯣ꯫ ꯃꯍꯩꯔꯣꯟꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯤ ꯐꯤ ꯁꯦꯠꯂꯝꯗꯦ, ꯎꯒꯤ ꯃꯀꯨ ꯁꯦꯠꯂꯝꯃꯤ ꯍꯥꯏꯗꯤ ꯃꯊꯥꯏ ꯊꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏꯗꯤ ꯐꯤꯔꯣꯜ ꯁꯦꯠꯂꯝꯗꯦꯕꯀꯣ, ꯎꯒꯤ ꯃꯀꯨ ꯑꯣꯏꯅ ꯁꯦꯠꯂꯝꯃꯤ, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯦꯠꯂꯦꯀꯣ꯫ ꯆꯦꯡ, ꯆꯥꯛ, ꯒꯦꯍꯨ, ꯇꯜ, ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯝꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯆꯦꯡ, ꯆꯥꯛ, ꯒꯦꯍꯨꯁꯦ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯏꯀꯣ, ꯑꯗꯨ ꯃꯣꯏ ꯆꯥꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯎꯍꯩ ꯆꯥꯗꯨꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯗꯤ ꯃꯍꯩ ꯃꯔꯣꯡ ꯆꯥꯗꯨꯅ ꯍꯤꯡꯉꯝꯃꯦꯕꯀꯣ꯫ ꯁꯥ ꯉꯥ ꯅꯨꯃꯤꯠ ꯊꯥ ꯎꯔꯒ ꯃꯈꯣꯏꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ, ꯃꯉꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯅꯔꯝꯃꯤ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯝꯃꯦꯕ, ꯂꯥꯏꯅꯤ ꯍꯥꯏꯅ ꯃꯣꯏꯅ ꯈꯨꯔꯨꯝꯅꯔꯝꯃꯦꯕꯀꯣ ꯃꯊꯥꯏ ꯊꯥꯏꯅ ꯃꯤꯁꯤꯅꯀꯣ꯫ ꯑꯗꯩ ꯁꯥ ꯉꯥꯁꯤꯡꯁꯨ ꯎꯆꯦꯛꯁꯤꯡꯁꯦ ꯐꯥꯗꯨꯅ ꯑꯍꯤꯡꯕꯗꯣ ꯄꯣꯠ ꯆꯥꯕ, ꯑꯍꯤꯡꯕꯗꯣ ꯆꯥꯔꯝꯃꯦ ꯃꯣꯏꯁꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯣꯡꯉ ꯆꯥꯏꯀꯣ꯫ ꯃꯍꯩꯔꯣꯟꯒꯤ ꯃꯤꯁꯤꯡꯅ ꯅꯨꯡ ꯃꯆꯤꯜ ꯇꯨꯝꯕ ꯆꯩ ꯑꯀꯟꯕ ꯑꯎꯏꯕ ꯎꯔꯤ ꯋꯥꯔꯤꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯁꯥꯒ ꯂꯥꯝꯕ ꯇꯧꯅꯔꯝꯃꯤ, ꯂꯥꯡ ꯊꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯉꯥ ꯐꯥꯔꯝꯃꯤ ꯍꯥꯏꯗꯤ ꯃꯍꯧꯁꯥ ꯂꯩꯔꯝꯕ ꯅꯨꯡꯒꯨꯝꯕ, ꯑꯀꯟꯕ ꯄꯣꯠ, ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ, ꯑꯗꯩꯗꯤ ꯎꯔꯤ ꯋꯥꯔꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯁꯥ ꯉꯥ ꯐꯥꯔꯝꯃꯦꯕꯀꯣ꯫ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯁꯤ ꯈꯪꯂꯝꯗꯦ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤ ꯈꯪꯂꯝꯗꯦꯕꯀꯣ꯫ ꯃꯈꯣꯏꯅ ꯁꯥ ꯎꯆꯦꯛꯀꯨꯝ ꯃꯊꯪ ꯄꯦꯖꯇ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ꯫